ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯃꯔꯜ ꯌꯥꯝꯅ ꯂꯩꯕ ꯁꯥꯃꯨ ꯀꯧꯕ ꯍꯅꯨꯕ ꯑꯃ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅꯤ. ꯃꯃꯧ ꯂꯣꯏꯅ ꯊꯤꯔꯦ. ꯑꯗꯨꯕꯨ ꯁꯥꯃꯨꯒꯤ ꯃꯃꯧ ꯑꯅꯤꯁꯤ ꯃꯀꯨꯕꯣꯛ ꯀꯌꯥ ꯊꯑꯣꯏꯅ ꯇꯧꯔꯝꯗꯦ. ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯃꯀꯨꯕꯣꯛꯀꯤ ꯃꯔꯜꯁꯤꯡ ꯑꯗꯨꯇꯃꯛꯅꯤ. ꯃꯧ ꯑꯍꯜ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯄꯣꯂꯥꯡ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ. ꯊꯕꯥꯅ, "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯄꯥꯕꯗ ꯍꯥꯏꯈ꯭ꯔꯕꯣ?" ꯑꯆꯧꯕꯅ, "ꯀꯔꯤ ꯋꯥꯅꯣ ꯅꯨꯄꯤ? ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯁꯤꯕꯣ? ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯕꯗ ꯍꯥꯏꯌꯣ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯌꯥꯝꯃꯟꯗꯅ ꯑꯩꯗꯤ ꯀꯔꯝꯕꯅꯣꯒ ꯈꯪꯗ꯭ꯔꯦꯗ." "ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯍꯥꯟꯕꯅꯤꯅ. ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯕꯗ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯄꯨꯝꯕ ꯑꯇꯣꯝꯕꯒ ꯃꯈꯣꯏ ꯇꯥꯆꯧꯒꯗ ꯅꯃꯥ ꯄꯥꯟꯁꯤꯜꯂꯁꯦ ꯍꯥꯏꯌꯣꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯑꯁ, ꯑꯗꯨ ꯋꯥꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯕꯅ ꯀꯩꯁꯨ ꯌꯥꯔꯛꯈꯤꯔꯣꯏꯗ. ꯍꯌꯦꯡ ꯄꯥꯕꯅ ꯈꯔ ꯁꯣꯟꯖꯜꯂꯛꯂꯕ ꯀꯥꯟꯗ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯌꯦꯟꯖꯔꯛꯁꯅꯤ ꯀꯩꯗꯧꯔꯒꯦ." "ꯁꯣꯏꯗ꯭ꯔꯦ ꯌꯦꯜꯂꯅꯤ. ꯑꯇꯣꯝꯕꯒ ꯑꯩꯈꯣꯏꯒ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯕꯒ ꯄꯥꯕꯗꯤ ꯃꯈꯣꯏꯒ ꯂꯩꯈ꯭ꯔꯅꯤ. ꯑꯗꯨꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯣꯏꯈꯤꯗꯣꯏꯅꯤ. ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯔꯤꯕꯤ ꯍꯩꯁꯤꯡꯕꯤ ꯑꯁꯤꯒ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯁꯦ ꯑꯩꯈꯣꯏꯒ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ." "ꯀꯔꯤ ꯑꯩꯈꯣꯏꯒ ꯂꯩꯗꯣꯏꯕ? ꯉꯝꯖꯔꯔꯣꯏ. ꯑꯩꯅꯦ ꯍꯧꯖꯤꯛ ꯍꯅꯨꯕꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯉꯝꯈꯤꯔꯣꯏꯀꯣ. ꯅꯨꯄꯥ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯌꯥꯝ ꯊꯨꯅ ꯍꯥꯏꯌꯨꯀꯣ." "ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ. ꯅꯪꯅ ꯍꯥꯏꯔꯦ ꯅꯪꯅ ꯆꯨꯝꯅꯤ. ꯄꯥꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯀꯅꯤ. ꯄꯥꯕꯅ ꯑꯃꯨꯛ ꯆꯨꯝꯅꯤ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯁꯤꯗꯕꯨ ꯑꯣꯏꯅ?" "ꯅꯨꯄꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ. ꯁꯦꯜ ꯄꯥꯏꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤꯅꯦ, ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯣ. ꯅꯨꯄꯤꯅ ꯍꯥꯏꯕ. ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯌꯨ ꯊꯛꯎ, ꯖꯨꯋꯥꯔ ꯁꯥꯟꯅꯧ, ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯀꯥꯟꯅꯕ ꯈꯪꯉꯨ, ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯍꯩꯌꯨ, ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣꯕ?" "ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ. ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯅꯪꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯁꯤꯔꯣ? ꯅꯪꯅ ꯍꯥꯏꯕ ꯉꯝꯃꯔꯣই ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ." "ꯍꯥꯏꯔꯨꯈꯤꯅꯨꯀꯣ ꯅꯨꯄꯤ. ꯑꯇꯣꯝꯕ ꯍꯣꯏ ꯍꯥꯟꯅ ꯍꯥꯏꯍꯟꯁꯦꯕ. ꯄꯥꯕꯅ ꯃꯣꯏꯅ ꯍꯦꯟꯅ ꯄꯥꯝꯕ ꯃꯥꯟꯅꯕ ꯌꯥꯏꯗꯅ." "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯨꯄꯥꯅꯦꯅ ꯅꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯨꯏ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯤ. ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯤꯔꯛ ꯇꯤꯟꯕ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯒꯦ?" ꯁꯥꯃꯨꯅ, "ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗ꯭ꯔꯤꯕꯅꯦꯍꯦ? ꯄꯥꯕꯁꯦ ꯊꯪꯅꯕ ꯈꯨꯟꯗ ꯂꯧꯁꯥꯟ ꯈꯣꯝꯕ ꯆꯠꯀꯗꯕ ꯂꯩ. ꯆꯥꯛ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯒꯗꯕꯅꯤ. ꯑꯩ ꯍꯣꯔꯦꯟ ꯊꯦꯡꯂꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦꯅꯦ." ꯊꯕꯥꯅ, "ꯄꯥꯕ, ꯑꯩꯗꯤ ꯊꯣꯡꯗ꯭ꯔꯤꯌꯦ. ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯅ ꯊꯣꯡꯒꯠꯂꯝꯃꯅꯤ." ꯁꯛꯍꯦꯟꯕꯤꯅ, "ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯆꯦ? ꯑꯩꯗꯤ ꯏꯔꯨꯒ ꯑꯃꯠꯇ ꯂꯨꯖꯗ꯭ꯔꯤ. ꯏꯆꯦꯅ ꯊꯣꯡꯂꯝꯃꯅꯤ ꯍꯥꯏꯗꯨꯅ ꯀꯥ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯂꯨꯔꯦ." "ꯑꯦ, ꯆꯥꯛ ꯑꯁꯤꯕꯨ ꯑꯌꯨꯛꯁꯨ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯅ ꯁꯨꯝ ꯊꯣꯡꯉꯒ ꯂꯩꯌꯣ ꯍꯥꯏꯔꯤꯔꯣ? ꯍꯥ? ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯔꯕ?" "ꯀꯩ ꯋꯥꯅꯣꯗ ꯏꯆꯦ? ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯡꯂꯤꯕ ꯑꯗꯨꯅꯤ. ꯑꯗꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯋꯥꯏ ꯇꯩꯕ ꯁꯤꯠꯄ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ?" "ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯏ ꯀꯩꯅꯣ." ꯁꯥꯃꯨꯅ, "ꯌꯥꯔꯦ, ꯇꯣꯛꯑꯣ. ꯉꯥꯡꯅꯔꯛꯑꯅꯨ. ꯉꯥꯡꯅꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯆꯪꯉꯨ, ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯨꯔꯣ. ꯄꯥꯕ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ." ꯁꯛꯍꯦꯟꯕꯤꯅ, "ꯄꯥꯕ, ꯆꯥꯛꯇꯣ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯆꯠꯄꯗꯣ ꯋꯥꯅꯕꯅꯤꯗ. ꯆꯥꯗꯅ ꯑꯗꯨꯝ ꯆꯠꯄꯤꯔꯣ, ꯏꯁꯥꯗꯣ ꯌꯥꯡꯅ. ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯕꯤꯔꯣ." ꯊꯕꯥꯅ, "ꯄꯥꯕ, ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ. ꯑꯩꯈꯣꯏ ꯁꯛꯍꯦꯟꯕꯤꯒꯤ ꯃꯤꯡꯒꯧꯅ ꯌꯥꯗꯕꯒꯤ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏꯅ ꯀꯧꯖꯕꯒꯤ ꯋꯥꯅꯤ. ꯆꯍꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯍꯣꯏꯒ ꯂꯦꯡꯒꯥꯒ ꯄꯥꯡꯈꯛꯅꯤꯗ. ꯀꯣꯛꯁꯦ ꯃꯥꯅ ꯍꯦꯛꯇ ꯍꯦꯜꯂꯛꯄ." "ꯍꯦꯔ ꯏꯆꯦ, ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯆꯍꯤꯗ ꯁꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯨꯄꯤꯒꯤꯗꯤ ꯑꯔꯦꯞꯄ ꯆꯍꯤ ꯂꯩꯇꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯥ ꯂꯣꯏꯅ ꯄꯣꯜꯂꯦ." "ꯌꯥꯔꯦ ꯏꯕꯦꯝꯃ, ꯍꯦꯜꯂꯦꯕꯨ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤ. ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ?" ꯁꯥꯃꯨꯅ, "ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣ ꯉꯥꯡꯅꯔꯨꯆꯣ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ. ꯍꯥꯏ, ꯑꯆꯧꯕ, ꯑꯇꯣꯝꯕ,
ꯅꯣꯏ ꯑꯅꯤ ꯁꯤꯗ ꯂꯥꯛꯑꯣ ꯑꯇꯣꯝꯕꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯁꯥꯃꯨꯅ ꯅꯆꯤꯟ ꯅꯅꯥꯎ ꯆꯥꯛ ꯊꯣꯡꯉꯨ ꯏꯄꯥ ꯂꯧꯁꯥꯟ ꯈꯣꯝꯕ ꯆꯠꯀꯅꯤ ꯑꯆꯧꯕꯅ ꯀꯩꯅꯣ ꯄꯥꯕ ꯊꯕꯥꯒ ꯁꯛꯌꯦꯟꯕꯤꯒ ꯂꯩꯔꯤꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯊꯣꯡꯖꯁꯅꯤ ꯀꯩꯅꯣ ꯅꯇꯨꯁꯤꯡꯁꯦ ꯆꯥꯛ ꯊꯣꯡꯅꯤꯡꯗꯦꯅꯦ ꯃꯀꯨ ꯑꯩ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯤꯖꯅꯤꯡꯗꯦ ꯑꯁꯨꯛ ꯁꯨꯅꯤꯡꯗꯕ ꯂꯧ ꯇꯥꯅꯕ ꯃꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯆꯧꯕꯅ ꯄꯥꯕ ꯇꯟꯕ ꯑꯣꯏꯔꯝꯃꯣꯏꯗ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯊꯦꯡꯈꯤꯕꯒ ꯑꯣꯏꯔꯝꯅꯤ ꯑꯇꯣꯝꯕꯅ ꯑꯗꯨꯅꯦ ꯄꯥꯕ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯀꯩꯁꯨ ꯇꯟꯗꯕꯅꯤ ꯄꯥꯕ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕ ꯐꯝꯃꯒ ꯌꯦꯡꯉꯒ ꯂꯩꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯥ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯨꯄꯤꯅ ꯉꯝꯕ ꯁꯥ ꯅꯇꯨꯒꯤ ꯃꯤꯆꯪꯒꯁꯨ ꯆꯪꯉꯤꯕꯣꯏꯔꯦ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨ ꯍꯩ ꯁꯛꯍꯦꯟꯕꯤꯅ ꯍꯅꯨꯕꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯏꯇꯩ ꯏꯅꯥꯎ ꯇꯣꯉꯥꯟꯅ ꯋꯥꯏ ꯁꯪꯅ ꯂꯩꯔꯗꯕꯅꯤ ꯊꯕꯥꯅ ꯄꯥꯕ ꯁꯪꯁꯥꯔꯁꯤꯗ ꯅꯨꯄꯤꯅ ꯉꯝꯗꯕ ꯅꯨꯄꯥꯕꯨ ꯂꯩꯕ꯭ꯔꯗ ꯊꯥꯏꯅ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯄꯥꯕꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯂꯝꯒꯅꯤ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯪꯉꯨꯅꯦꯍꯦ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯁꯥꯃꯨꯗꯨ ꯁꯥꯎꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯁꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯊꯕꯥ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯛꯈꯨꯝ ꯄꯨꯟꯗꯨꯅ ꯂꯩꯕꯁꯦ ꯏꯆꯦꯕꯨ ꯄꯥꯝꯕꯤꯔꯤꯕ꯭ꯔꯣ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯄꯨꯜꯂꯒ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯁꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯖꯔꯤꯕ ꯊꯕꯥꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯑꯩꯁꯨ ꯀꯨꯏꯔꯕꯅꯤ ꯄꯥꯝꯗꯕ ꯑꯗꯨꯗꯅꯦ ꯅꯈꯣꯏ ꯅꯇꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯣ ꯍꯥꯏꯌꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯏꯆꯦ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯄꯥ ꯍꯅꯨꯕ ꯑꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯠꯇꯦ ꯍꯅꯨꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯟ ꯊꯨꯝ ꯑꯃꯠꯇ ꯃꯆꯥꯁꯤꯡꯁꯤꯗ ꯌꯦꯟꯊꯣꯛꯇꯅ ꯊꯝꯂꯤꯕꯁꯤꯕꯨ ꯍꯌꯦꯡ ꯃꯥꯅ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯑꯃꯨꯛ ꯇꯥꯗꯣꯏꯅꯤ ꯑꯗꯣ ꯁꯛꯍꯦꯟꯕꯤ ꯑꯩꯗꯤꯅꯦ ꯄꯥꯕꯒꯤ ꯄꯥꯛꯁꯤꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯑꯁ ꯏꯁꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯏꯗ ꯏꯆꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣই ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯨꯅ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯍꯌꯦꯡ ꯄꯥꯕꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤꯀꯣ ꯌꯦꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯅꯪꯗꯤ ꯀꯗꯔ ꯐꯥꯗꯔ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯅꯪꯅ ꯑꯌꯥꯝꯕ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯧꯔꯒ ꯂꯩꯔꯝꯅꯤ ꯂꯧꯔꯣꯏꯍꯦ ꯏꯆꯦ ꯅꯪꯁꯤꯃ ꯈꯠꯅꯕ ꯍꯧꯕ ꯋꯥ ꯍꯦꯛꯇ ꯉꯥꯡꯂꯛꯄ ꯑꯗꯣ ꯄꯥꯕꯁꯦ ꯄꯥꯛꯅ ꯁꯤꯒꯗꯕ ꯃꯥꯟꯗꯦ ꯑꯩꯗꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯜꯂꯤꯌꯦꯕ ꯏꯆꯦ ꯄꯥꯕꯅ ꯊꯨꯅ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯀꯨꯏꯅ ꯍꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯇꯅ ꯂꯩꯔꯤꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯗꯤ ꯈꯪꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯦ ꯏꯆꯦ ꯅꯪꯁꯤꯃ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯀꯣꯛꯇꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯆꯥꯗ꯭ꯔꯕꯗꯤ ꯁꯦꯜ ꯐꯅ ꯄꯥꯏꯔꯁꯨ ꯄꯥꯡꯒꯜꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯜꯂꯨꯏ ꯆꯨꯝꯃꯤ ꯄꯥꯕꯁꯦ ꯆꯥꯛ ꯄꯤꯖꯔꯒꯨꯝꯁꯦ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯀꯣꯛꯇꯨꯗꯗꯤꯅꯦ ꯁꯅꯥꯗꯣ ꯌꯦꯟꯅꯕꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯧꯕ ꯇꯥꯕ ꯍꯦꯔꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯄꯥꯕꯒꯤ ꯃꯔꯜ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯇꯪꯈꯥꯏ ꯌꯦꯟꯅꯒꯗꯕꯅꯤ ꯌꯦꯟꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯡꯈ꯭ꯔꯕ ꯑꯗꯣ ꯄꯤꯖꯔꯣꯏꯗꯕ ꯅꯠꯇꯦ ꯑꯦꯟꯁꯥꯡꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯎꯇꯅ ꯊꯣꯡꯂꯒ ꯈꯤꯇꯪ ꯈꯤꯇꯪ ꯄꯤꯖꯒꯗꯕ ꯌꯣꯠꯄ ꯌꯥꯍꯜꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯏꯌꯥꯡꯒ ꯂꯣꯏ ꯀꯪꯉꯅꯤꯗ ꯑꯩꯗꯤꯅꯦ ꯑꯦꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯛꯀꯁꯦ ꯁꯨꯡꯆꯥ ꯍꯦꯛ ꯆꯥꯅꯤꯡꯗꯦꯕ ꯏꯆꯦ ꯏꯄꯥꯝꯗ ꯀꯣꯛ ꯆꯠꯂꯒ ꯂꯣꯏꯔꯦ ꯏꯄꯥꯝꯗ ꯆꯥꯔꯛꯑꯅꯤ ꯆꯥꯛꯁꯦ ꯄꯨꯛ ꯀꯥꯏꯕ ꯃꯈꯩ ꯆꯥꯔꯛꯑꯅꯤ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯛꯑꯒ ꯀꯣꯛ ꯆꯤꯛꯑꯦ ꯆꯥꯛ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ ꯅꯪꯁꯦ ꯀꯣꯛꯇꯤ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤꯍꯦ ꯆꯍꯤꯗꯤ ꯀꯥꯛ ꯂꯥꯎꯈꯩ ꯂꯩꯔꯕꯅꯤꯅ ꯏꯆꯦꯁꯨ ꯄꯪꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯩ ꯃꯇꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥ ꯇꯥꯗ꯭ꯔꯦ ꯈꯟꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯁꯥꯃꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯤꯕꯅꯤ ꯃꯆꯤꯟꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯗꯦ
ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯁꯥꯃꯨꯅ ꯑꯩꯒꯤ ꯏꯃꯧꯁꯤꯡꯁꯦ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯐꯠꯇꯕ, ꯑꯩꯅꯗꯤ ꯃꯈꯣꯏꯕꯨ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯄꯥ ꯑꯩꯕꯨꯅ ꯍꯤꯡꯗꯨꯅ ꯂꯩꯕꯁꯦ ꯑꯌꯦꯠꯄ ꯑꯃꯒꯨꯝ ꯈꯜꯂꯤꯕ, ꯑꯩꯒꯤ ꯂꯟ ꯊꯨꯝꯇꯕꯨ ꯃꯈꯣꯏꯅ ꯀꯜꯂꯛꯄ꯫ ꯅꯣꯡꯃꯁꯨ ꯁꯛꯍꯦꯟꯕꯤ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥ, ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ? ꯑꯇꯣꯝꯕꯅ ꯀꯩꯅꯣ ꯅꯨꯄꯤ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯇ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯅꯨꯄꯥ ꯑꯣꯏꯒꯦ, ꯑꯩ ꯑꯃꯨꯛ ꯅꯨꯄꯤ ꯑꯣꯏꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ, ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯅꯈꯣꯏ ꯅꯄꯥ ꯍꯟꯅꯨꯕꯁꯦ ꯑꯁꯤꯅ ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯇꯪꯈꯥꯏ ꯌꯦꯟꯊꯣꯛꯑꯁꯦꯅ ꯍꯥꯏꯌꯣ ꯍꯥꯏꯕ꯫ ꯑꯁ, ꯑꯗꯨꯕꯨ ꯇꯥꯆꯧꯅ ꯍꯥꯟꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯨꯄꯤ? ꯅꯣꯏ ꯇꯥꯆꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯅꯤꯁꯨ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯣ? ꯀꯩꯅꯣ ꯃꯁꯤꯕꯣ, ꯄꯪꯁꯨ ꯄꯪꯈ꯭ꯔꯦꯕ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 8 ꯍꯟꯕ ꯅꯪꯅ ꯑꯩꯒꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯡꯕ ꯃꯥꯟꯅꯅꯤꯒꯦ? ꯑꯗꯨꯅꯕꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯍꯥꯏꯕ, ꯈꯪꯉꯕ ꯕꯨꯗꯨ ꯅꯪꯕꯣ? ꯑꯌꯣ, ꯅꯥꯏꯌꯦ, ꯀꯩꯅꯣ ꯀꯣꯛꯁꯤꯗ ꯑꯃꯨꯛ ꯀꯟꯅ ꯏꯂꯩꯗꯨꯕꯣ? ꯑꯩꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯀꯔꯝꯕ ꯃꯇꯝꯗ ꯌꯥꯎꯈ꯭ꯔꯒꯦꯕ? ꯌꯥꯔꯒꯕꯨ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯉꯥꯡꯅꯈꯤꯒꯗ꯭ꯔꯣ? ꯅꯨꯄꯥ, ꯅꯪ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯕꯗ ꯂꯟ ꯊꯨꯝ ꯌꯦꯟꯊꯣꯛꯅꯔꯁꯦꯅ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯑꯁ ꯅꯨꯄꯤ, ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯗꯨ ꯋꯥꯗꯣ ꯍꯥꯏꯗꯣꯏꯁꯦ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ, ꯊꯥꯏꯅꯒꯤ ꯄꯥꯕꯒꯤ ꯂꯤꯆꯩ ꯃꯔꯨꯗꯣ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯁꯦ ꯅꯇꯨ ꯊꯤꯔꯕꯅꯤ, ꯈꯪꯉꯕ? ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯔꯦ꯫ ꯀꯩꯅꯣ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯨꯝ ꯀꯣꯟꯁꯤꯜꯂꯒ ꯂꯩꯔꯤꯁꯦ? ꯏꯃꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯄꯥꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯛ ꯄꯨꯁꯤꯜꯂꯛꯂꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯥꯜꯂꯝꯃꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ, ꯑꯗꯣ ꯄꯥꯕꯅ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏꯗ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯇꯝꯕ ꯉꯝꯕ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯄꯪꯒꯅꯨ ꯍꯥꯏꯕ ꯅꯨꯄꯥ꯫ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏꯕ ꯅꯨꯄꯤ, ꯑꯩ ꯑꯊꯨꯕꯗ ꯁꯣꯏꯗꯅ ꯍꯥꯏꯅꯕ ꯇꯧꯔꯒꯦꯕ꯫ ꯑꯗꯨꯒꯅꯦ, ꯄꯥꯕꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯍꯦꯛ ꯌꯦꯟꯅꯕꯒ ꯑꯥꯗ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗ ꯏꯪꯈꯣꯜ ꯑꯃ ꯂꯧꯅꯕ ꯍꯥꯏꯅꯗꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯦ, ꯐꯪꯕ ꯐꯥꯎ ꯐꯪꯗ꯭ꯔꯤ, ꯑꯗꯨꯒ ꯂꯩꯕꯒꯤ ꯋꯥꯔꯤ ꯍꯥꯟꯅ ꯂꯣꯏꯔꯦ, ꯅꯪꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯗꯣ ꯐꯪꯕꯒ ꯂꯩꯗꯣꯏꯅꯦ ꯍꯥꯏꯕ, ꯈꯪꯉꯕ? ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯤꯋꯥ ꯉꯥꯡꯅꯕꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ, ꯃꯣꯏꯅ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯠꯇ ꯄꯤꯕꯤꯔꯛꯄꯁꯨ ꯅꯠꯇꯕ꯫ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯤꯕꯣ꯫ ꯅꯪꯅ ꯊꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯗꯅ ꯇꯥꯟꯅꯔꯒ ꯆꯩꯅ ꯀꯟꯈꯤꯕ ꯑꯃ ꯌꯥꯎꯏꯗꯅ, ꯑꯗꯨꯗ ꯎꯍꯧꯕꯗꯤ ꯃꯤ 10-20 ꯈꯛꯇꯅꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯣꯡꯒꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯌꯥꯗꯕꯅꯤ, ꯑꯉꯥꯡ ꯃꯆꯥꯅ ꯐꯥꯎꯕ ꯂꯛꯅꯔꯛꯏ ꯍꯥꯏꯕ꯫ ꯑꯗꯨꯁꯨ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨꯅ ꯅꯪꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯌꯥꯔꯁꯤꯗꯤ꯫ ꯁꯣꯝꯗꯁꯨ ꯁꯥꯃꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯣꯝꯕꯅ ꯏꯇꯥꯎ ꯁꯥꯃꯨ, ꯅꯪꯕꯨ ꯀꯔꯝ ꯂꯩꯔꯤꯒꯦꯅꯦ? ꯅꯃꯧꯁꯤꯡꯗꯨꯅ ꯀꯔꯝ ꯇꯧꯔꯤꯕ? ꯍꯥ, ꯏꯇꯥꯎ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯃꯧꯒꯤ ꯋꯥꯗꯤ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯇꯝꯒꯤ ꯃꯧꯅꯤ, ꯑꯩꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯇꯥꯎ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ ꯃꯅꯦꯝ ꯃꯀꯨ ꯊꯛ ꯈꯥꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯀꯣ꯫ ꯈꯪꯗꯦ ꯀꯔꯝ ꯇꯧꯕꯅꯣ, ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯃꯤꯒꯤ ꯃꯆꯥꯗꯗꯁꯨ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯣꯏꯔꯤꯕꯅꯤ, ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯈꯨꯌꯣꯛ ꯁꯣꯏꯕꯒꯤꯔ, ꯅꯠꯇ꯭ꯔꯒꯅ ꯃꯧꯁꯤꯡꯕꯨ ꯃꯆꯥ ꯅꯤꯉꯣꯜꯅꯤ ꯈꯟꯕ ꯉꯝꯗꯕꯅꯔ, ꯈꯪꯗ꯭ꯔꯦ꯫ ꯆꯨꯝꯃꯤ ꯏꯇꯥꯎꯒꯤ ꯋꯥꯗꯨꯁꯨ,
ꯑꯩꯈꯣꯏꯅ ꯃꯧꯁꯤꯡꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯕꯗꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏꯗꯤ ꯂꯩꯄꯣꯟꯇꯦ꯫ ꯑꯗꯣ ꯐꯅ ꯑꯣꯏꯔꯁꯨ ꯃꯧꯗꯥꯅꯁꯨ ꯄꯨꯔꯛꯏꯀꯣ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯁꯨ ꯅꯥꯃ ꯍꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯛꯏꯕꯁꯦ ꯐꯅꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯑꯣꯏꯔꯛꯂꯕꯅꯤꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯅꯗꯤ ꯐꯔꯕꯅꯤꯀꯣ꯫ ꯍꯌꯦꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯁꯦꯕꯥ ꯍꯥꯏꯕ ꯑꯗꯨꯒ ꯏꯆꯥꯒ ꯏꯃꯧꯒꯅ ꯇꯧꯕ ꯁꯦꯕꯥ ꯍꯥꯏꯕ ꯑꯗꯨꯃꯒ ꯈꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯑꯣꯟꯊꯣꯛꯄ ꯏꯇꯥꯎ, ꯅꯪꯅ ꯍꯦꯛ ꯉꯥꯡꯂꯛꯄꯁꯤꯃ ꯍꯧꯖꯤꯛꯄꯨ ꯍꯅꯨꯊꯪꯁꯤꯗ꯫ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯇꯥꯎ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩꯒꯤꯕꯨꯗꯤ ꯌꯥꯝꯅ ꯐꯕ, ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅꯦꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯕꯨ ꯀꯅꯥꯅꯅꯣ ꯅꯨꯡꯁꯤꯕꯤꯗꯣꯏꯁꯤꯕꯣ? ꯃꯌꯨꯝꯗ ꯍꯜꯂꯦ, ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯅꯤ? ꯌꯨꯝꯗ ꯂꯩꯍꯧꯔꯦ, ꯄꯣꯛꯇꯕ ꯃꯆꯥ ꯃꯃꯧꯅ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯌꯣꯛꯄ ꯐꯥꯎꯕ ꯄꯥꯞ ꯑꯣꯏꯅ ꯈꯟꯅꯔꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛꯇ ꯊꯤꯕ ꯍꯥꯏꯕꯁꯦ, ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯆꯤꯡꯁꯤꯟꯕꯤꯔꯝꯕꯒ ꯆꯞ ꯃꯥꯟꯅꯅꯤꯅꯦ ꯏꯇꯥꯎ꯫ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯅꯦ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ, ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐꯕ ꯐꯠꯇꯕ ꯐꯜ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤꯅꯦ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯗꯨꯗꯒꯤ ꯑꯃꯥꯡꯕ ꯑꯗꯨꯅ ꯍꯦꯜꯂꯛꯂꯕꯗꯤ ꯊꯕꯛ ꯑꯗꯣ ꯇꯧꯔꯨꯗꯨꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯑꯆꯧꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ, ꯀꯩꯗꯧꯔꯦ ꯑꯆꯧꯕ? ꯂꯦꯞꯇꯨꯅ ꯂꯩꯔꯕꯗꯤ ꯍꯥ? ꯅꯪꯕꯨ ꯏꯄꯥꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯑꯆꯧꯕꯅ, ꯄꯥꯕ, ꯍꯧꯖꯤꯛꯇꯤ ꯑꯇꯣꯝꯕꯁꯨ ꯑꯩꯁꯨ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛꯁꯦ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯊꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯏꯁꯥꯗ ꯃꯤꯡ ꯑꯣꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯖꯔꯤꯕ꯫ ꯍꯥ, ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯦ ꯌꯥꯝꯅ ꯄꯥꯝꯂꯕ꯭ꯔꯣ? ꯉꯥꯏꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥ? ꯄꯥꯕ, ꯅꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯄꯥꯝꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯑꯩ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯄꯥꯕꯅ ꯂꯟ ꯊꯨꯝ ꯌꯦꯟꯊꯣꯛꯂꯕ ꯇꯨꯡꯗ ꯁꯤꯡꯒꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯈꯔꯁꯨ ꯄꯨꯁꯤꯜꯂꯨꯔꯕ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯒꯤꯅꯦ ꯄꯥꯕ꯫ ꯅꯠꯇꯦ, ꯅꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯗꯨꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯅꯁꯥꯒꯤ ꯂꯧꯐꯝ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯦ ꯑꯃꯠꯇꯁꯨ ꯎꯅꯤꯡꯗꯦ꯫ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯅꯈꯣꯏ ꯅꯆꯤꯜ ꯅꯅꯥꯎꯗ ꯏꯄꯣꯛ ꯄꯣꯛꯇꯦꯅꯦ ꯍꯥ? ꯄꯥꯕ, ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯧ ꯌꯥꯝ ꯆꯥꯕ ꯁꯥꯃꯨꯒꯤ ꯃꯆꯥ ꯑꯆꯧꯕ ꯑꯇꯣꯝꯕ ꯍꯥꯏꯗꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯑꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ, ꯇꯨꯅꯤꯅꯦ ꯑꯇꯣꯝꯕ, ꯀꯔꯤꯅꯣꯅꯦ ꯑꯗꯨ ꯀꯟꯅ ꯎꯞꯁꯤꯜꯂꯛꯏꯕꯗꯨꯕꯣ? ꯑꯇꯣꯝꯕꯅ, ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯄꯥꯕ, ꯊꯣꯡꯖꯤꯟꯗ ꯄꯟꯕ ꯑꯗꯨꯗ ꯎꯞꯁꯤꯟꯒꯦ ꯇꯧꯕ꯫ ꯍꯣꯏꯅꯦ, ꯊꯣꯡꯖꯤꯟꯗꯕꯨ ꯄꯜꯂꯁꯨ ꯏꯃꯧꯅꯕꯨ ꯏꯜꯂꯛꯑꯁꯨ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕ ꯑꯁꯤꯅ ꯏꯃꯧꯅ ꯀꯔꯤ ꯍꯥꯏꯔꯨꯆꯣ ꯍꯥꯏꯕꯒꯤꯅꯣ ꯍꯥ? ꯑꯗꯨꯏ ꯅꯠꯇꯦꯗ, ꯄꯥꯕꯒ ꯇꯥꯆꯧꯒꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯇꯥꯍꯧꯗꯅ ꯑꯩ ꯇꯥꯅꯕ ꯆꯪꯉꯛꯄꯅꯤ꯫ ꯄꯥꯕ, ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯔꯨꯛꯁꯤꯡꯗꯣ ꯄꯤꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯒꯦꯅ꯫ ꯏꯆꯥꯁꯥ, ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯗꯕ ꯂꯩꯔꯕꯁꯤꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯇꯣꯝꯕꯅ, ꯄꯥꯕ, ꯑꯩꯈꯣꯏꯒꯤꯁꯨ ꯇꯨꯡꯒꯤ ꯆꯥꯎꯊꯣꯛꯆꯅꯕ ꯀꯔꯤꯅꯣ ꯈꯔ ꯇꯧꯅꯤꯡꯕ꯫ ꯑꯗ ꯇꯥꯆꯧ ꯑꯩꯈꯣꯏ ꯑꯅꯤ ꯅꯥꯈꯩ ꯑꯃ ꯁꯦꯡꯅꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯦꯜ ꯁꯤꯀꯤ ꯇꯥꯅꯤꯡꯗꯕ ꯂꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯁꯦ ꯂꯧ ꯑꯃꯠꯇ ꯐꯥꯎꯕ ꯎꯅꯤꯡꯗꯕ ꯅꯪꯅ ꯀꯔꯤ ꯆꯥꯎꯊꯣꯛꯅꯕ ꯍꯥ? ꯌꯣꯜꯂꯒ ꯆꯥꯕꯗꯨꯅꯤꯅꯦ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥ? ꯈꯪꯗꯦ ꯄꯥꯕ, ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯃꯈꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯝ ꯑꯃ ꯂꯩꯅꯤ ꯍꯥꯏꯗꯅ ꯉꯥꯡꯅꯔꯒ ꯂꯩꯔꯕꯅꯤ ꯄꯥꯕꯒꯤ ꯁꯝꯄꯇꯤ ꯃꯌꯥꯝ ꯑꯁꯦ ꯍꯦꯛ ꯌꯦꯟꯊꯣꯔꯛꯄꯒ꯫ ꯑꯆꯧꯕꯅ, ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯩꯈꯤꯗꯣꯏꯕ?
ꯑꯇꯣꯝꯕꯅ ꯇꯥꯆꯧ ꯂꯩꯔꯕꯅꯤꯅ ꯏꯪꯈꯣꯜꯗꯨꯗꯪ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯀꯅꯤ ꯂꯩꯔꯕꯅꯤꯅ ꯂꯩꯕ ꯇꯥꯕꯅꯤ ꯁꯥꯃꯨꯅ ꯁꯟ ꯂꯩꯗ꯭ꯔꯤꯉꯩꯗ ꯁꯪꯒꯣꯝ ꯆꯥꯈꯤꯅꯤ ꯍꯥꯏꯗꯅ ꯍꯪꯗꯣꯡ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯦ ꯍꯥ ꯑꯆꯧꯕꯅ ꯑꯗꯨꯗꯤ ꯄꯥꯕꯅ ꯀꯅꯥꯅ ꯀꯣꯟꯗꯣꯏꯕ ꯑꯇꯣꯝꯕꯅ ꯄꯥꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯇꯥꯆꯧꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯕ ꯇꯥꯔꯦꯗꯅ ꯍꯦ ꯃꯗꯨ ꯌꯥꯔꯣꯏ ꯑꯍꯜ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯇꯣꯝꯕꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯅ ꯄꯥꯕꯁꯦ ꯅꯪꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯑꯍꯟꯁꯨ ꯃꯆꯥꯅꯤ ꯀꯩꯅꯣ ꯇꯥꯆꯧ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯍꯜꯒ ꯑꯣꯏꯒꯦꯔꯥ ꯌꯥꯏꯃꯒ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯁꯥꯃꯨꯅ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯁꯥꯃꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯣ ꯃꯃꯥ ꯅꯪꯗꯤ ꯅꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯦꯀꯣ ꯑꯩꯅ ꯅꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇꯁꯨ ꯄꯣꯛꯍꯜꯂꯛꯇꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤꯗ ꯈꯟꯕꯗ ꯋꯥꯖꯔꯛꯂꯕ ꯃꯄꯥ ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯏꯟꯊꯣꯛꯅꯔꯦ ꯁꯣꯝꯗ ꯊꯕꯥꯗꯤ ꯂꯩꯀꯥꯏꯒꯤ ꯁꯦꯜ ꯄꯥꯏꯕꯤ ꯊꯔꯣ ꯀꯧꯕꯤ ꯑꯃꯒꯤꯗ ꯂꯥꯛꯂꯝꯃꯤ ꯊꯔꯣ ꯃꯍꯥꯛꯁꯨ ꯊꯕꯥꯒꯨꯝꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯃꯤꯒ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯃꯧ ꯑꯃꯅꯤ ꯊꯕꯥꯅ ꯏꯆꯦ ꯊꯔꯣ ꯍꯣ ꯏꯆꯦ ꯊꯔꯣ ꯏꯆꯦ ꯑꯩ ꯂꯥꯛꯏꯌꯦ ꯀꯩꯗꯧꯔꯤꯒꯦ ꯏꯆꯦ ꯊꯔꯣꯅ ꯍꯩꯃ ꯊꯕꯥ ꯅꯪ ꯂꯥꯛꯂꯤꯔꯣ ꯅꯠꯇꯦ ꯅꯈꯣꯏ ꯅꯀꯨꯕꯣꯛꯇꯨꯕꯨ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯌꯦꯟꯊꯣꯛꯅꯔꯕꯣ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯌꯦꯟꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯒꯦ ꯐꯥꯎꯕ ꯐꯪꯕ ꯅꯠꯇꯦ ꯀꯗꯥꯏꯗꯕꯨ ꯂꯣꯠꯂꯤꯕꯅꯣ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯪꯕꯣ ꯀꯩ ꯂꯩꯔꯒꯦ ꯏꯆꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯔꯒ ꯍꯥꯞꯄꯛꯑꯣ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁ ꯊꯕꯥ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯌꯥꯝꯃꯦꯀꯣ ꯅꯣꯏ ꯅꯀꯨꯕꯣꯛꯅ ꯁꯦꯜ ꯄꯤꯔꯛꯄ ꯉꯥꯏꯔꯤꯉꯩꯗ ꯑꯩ ꯁꯤꯈꯤꯕꯅ ꯍꯥꯟꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯏꯆꯦ ꯍꯟꯗꯛꯇꯤ ꯀꯨꯏꯔꯔꯣꯏꯗ ꯄꯥꯕꯅ ꯂꯟ ꯊꯨꯝꯁꯤꯡꯗꯣ ꯌꯦꯟꯊꯣꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏꯌꯦ ꯃꯥꯗꯣ ꯁꯤꯔꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯌꯥꯔꯅꯤꯗꯅ ꯅꯣꯏ ꯅꯀꯨꯕꯣꯛꯇꯣ ꯑꯩꯗꯤ ꯄꯥꯛꯅ ꯁꯤꯒꯗꯕ ꯃꯥꯟꯗꯦꯀꯣ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯎꯔꯤꯕ ꯈꯪꯗꯦꯗ ꯏꯆꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦꯗ ꯄꯥꯕꯗꯣ ꯊꯨꯅ ꯁꯤꯅꯕ ꯍꯥꯏꯗꯅ ꯁꯈꯦꯟꯕꯤꯅ ꯁꯤꯜꯂꯤꯕꯅꯤ ꯍꯔꯦ ꯀꯤꯕꯨ ꯀꯤꯔꯦꯗ ꯑꯩꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯁꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯐꯠꯃꯟꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯐꯔꯒ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯁꯤꯒ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗ꯭ꯔꯣ ꯅꯣꯡꯃꯁꯨ ꯊꯕꯥ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤ ꯊꯕꯥꯅ ꯁꯛꯍꯦꯟꯕꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯑꯦꯟꯁꯥꯡ ꯍꯥꯎꯇꯕ ꯌꯣꯠꯄ ꯌꯥꯗꯕ ꯃꯈꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕ ꯑꯁꯤ ꯄꯥꯕ ꯊꯨꯅ ꯁꯤꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯑꯦ ꯁꯣꯟꯒꯗꯕ ꯃꯥꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯟꯈꯠꯂꯛꯑꯦ ꯏꯆꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯄꯥꯕꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯀꯟꯈꯠꯂꯛꯑꯦ ꯌꯨꯝꯗꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯦ ꯑꯩꯗꯤꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯍꯣꯏ ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯝꯅꯒ ꯇꯧꯔꯒ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯇꯣꯝꯕꯤꯗꯨꯗꯒ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯏꯆꯦ ꯄꯥꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯥꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯨꯅ ꯊꯝꯃꯦ ꯍꯥꯏꯕ ꯄꯥꯛꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯊꯤꯗꯨꯅ ꯂꯧꯊꯣꯛꯎꯔꯁꯤꯔꯥ ꯑꯦ ꯌꯥꯏꯅꯦ ꯑꯗꯣ ꯄꯥꯕꯅ ꯈꯪꯂꯛꯑꯒꯅ ꯑꯩꯈꯣই ꯀꯩ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏꯅ ꯂꯧꯔꯦ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯉꯥꯡꯂꯛꯑꯒꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯀꯣꯛ ꯍꯦꯛ ꯐꯨꯗꯠꯍꯜꯂꯒ ꯂꯣꯏꯔꯦꯗꯅ ꯁꯈꯦꯟꯕꯤ ꯑꯃꯗꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤ ꯃꯀꯨꯕꯣꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯍꯥꯞꯄ ꯄꯥꯛꯁꯤ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯕꯥꯅ ꯁꯈꯦꯟꯕꯤ ꯀꯥꯏꯗꯕꯨ ꯂꯩꯕ ꯖꯥꯠꯅꯣ ꯎꯗꯦꯗ ꯑꯁꯨꯛ ꯀꯟꯅ ꯊꯤꯔꯤꯕ ꯑꯁꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯤꯕꯕꯨ
ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ ꯍꯟꯅꯨꯕ ꯃꯥꯅ ꯂꯣꯠꯇꯅ ꯀꯗꯥꯏ ꯇꯥꯟꯅꯕꯨ ꯂꯣꯠꯂꯝꯗꯣꯏꯅꯣ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯍꯟꯅꯨꯕꯅꯦꯅ ꯃꯔꯜ ꯃꯌꯥꯝꯁꯦ ꯀꯅꯥꯗꯕꯨ ꯄꯤꯒꯦ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ ꯃꯥꯅꯅꯦ ꯃꯆꯥ ꯃꯃꯧ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯇꯥꯍꯜꯂꯤꯕꯁꯦ ꯏꯆꯦ ꯉꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯠ ꯊꯤꯔꯛꯑꯣ ꯄꯥꯕ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯣꯞ ꯆꯣꯞꯅꯔꯅꯤ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤꯍꯦ ꯈꯨꯠꯇꯤ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯄ ꯅꯠꯇꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗꯤ ꯍꯦꯛ ꯉꯥꯡꯂꯗꯅ ꯃꯁꯤꯒꯤ ꯍꯟꯅꯨꯕꯁꯤꯁꯨ ꯁꯤꯔ ꯐꯥꯎꯕꯗ ꯃꯔꯨꯅ ꯌꯨꯒꯗꯕ ꯃꯤꯗꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯗꯥꯏꯗꯕꯨ ꯊꯝꯃꯤꯕꯅꯣ ꯈꯪꯗꯦꯕꯁꯦ ꯁꯈꯦꯟꯕꯤ ꯑꯩ ꯀꯥꯡꯈꯥꯗ ꯆꯪꯒꯦ ꯀꯥꯡꯊꯣꯟꯁꯦ ꯆꯪꯕ ꯆꯟꯗ꯭ꯔꯦ ꯅꯪ ꯈꯔ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎꯁꯦ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯥꯡꯒꯠꯂꯛꯀꯦ ꯑꯁ ꯂꯨꯝꯈ꯭ꯔꯦꯍꯦ ꯀꯥꯡꯊꯣꯜꯁꯤꯁꯨ ꯀꯔꯤꯕꯨ ꯌꯥꯎꯕꯅꯣ ꯂꯩꯇꯦꯅꯦ ꯁꯤꯗꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤꯁꯦ ꯏꯇꯩꯒ ꯅꯅꯥꯎ ꯅꯨꯄꯥꯒꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯋꯥꯔꯤꯕ ꯉꯥꯛꯇꯅꯤ ꯃꯄꯥ ꯍꯟꯅꯨꯕ ꯑꯁꯤꯗꯒꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯂꯧꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯤ ꯅꯨꯄꯥꯅꯣꯕ ꯁꯥꯃꯨꯅ ꯍꯥꯏ ꯃꯧ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯀꯥꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯄꯥꯕ ꯂꯥꯛꯑꯦ ꯄꯥꯕ ꯅꯃꯧ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯕꯒꯤ ꯀꯥꯁꯦ ꯁꯨꯝ ꯆꯥꯏꯔꯦꯅ ꯁꯦꯡꯖꯤꯜꯂꯝꯕ ꯊꯕꯥꯅ ꯃꯥꯅꯦ ꯄꯥꯕ ꯑꯩꯈꯣꯏ ꯁꯈꯦꯟꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯥꯁꯦ ꯏꯆꯥꯏ ꯆꯥꯏꯕꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯁꯥ ꯅꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯒꯤ ꯀꯥꯕꯨ ꯅꯈꯣꯏꯅ ꯆꯥꯏꯔꯦ ꯀꯥꯏꯅꯒ ꯍꯥꯏꯖꯔꯤꯕꯅꯤꯅꯦ ꯆꯠꯂꯨ ꯅꯈꯣꯏꯒꯤ ꯀꯥꯁꯤꯡꯗꯣ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯆꯣ ꯀꯥ ꯑꯗꯨꯗꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ ꯑꯗꯨꯁꯨ ꯈꯛ ꯑꯣꯏꯔꯣꯏꯀꯣ ꯁꯈꯦꯟꯕꯤꯅ ꯍꯟꯅꯨꯕ ꯃꯤꯐꯠꯇ ꯍꯥꯏꯁꯤꯅꯤ ꯅꯨꯡꯁꯤꯗꯕꯅ ꯃꯁꯤꯗ ꯁꯤꯈ꯭ꯔꯗꯤ ꯋꯥꯏ ꯑꯃ ꯁꯪꯂꯗꯕꯅꯤ ꯊꯕꯥꯅ ꯁꯨꯝ ꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯑꯍꯤꯡ ꯇꯨꯝꯂꯤꯉꯩꯗ ꯃꯣꯟ ꯅꯝꯃꯒ ꯍꯦꯛꯇ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯏꯆꯦ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯅꯔꯦꯕꯨ ꯄꯥꯕꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯌꯨꯝ ꯑꯁꯤꯗ ꯑꯃꯠꯇ ꯊꯝꯗꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯊꯤꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯊꯤꯗꯣꯏꯅೋ ꯊꯤꯐꯝ ꯂꯩꯇ꯭ꯔꯦ ꯅꯣꯡꯃꯁꯨ ꯃꯧ ꯑꯅꯤꯗꯨꯅ ꯃꯀꯨ ꯁꯥꯃꯨꯗ ꯃꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯈꯠꯅꯕ ꯍꯧꯔꯤ ꯊꯕꯥꯅ ꯄꯥꯕꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯄꯥꯕꯅ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯒꯦ ꯍꯥꯏꯔꯤꯔꯣ ꯑꯆꯧꯕꯅ ꯅꯨꯄꯤ ꯄꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦ ꯀꯩ ꯍꯧꯅꯗꯕꯅꯣ ꯅꯨꯄꯥ ꯅꯈꯣꯏ ꯅꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯃꯆꯥꯗ ꯄꯤꯒꯗꯕꯁꯤꯡꯁꯦ ꯍꯟꯅꯨꯔꯕ ꯃꯥꯅ ꯁꯤꯔꯝꯗ ꯌꯧꯔꯛꯑ ꯐꯥꯎꯕ ꯁꯨꯝ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯗꯤ ꯁꯈꯦꯟꯕꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕ ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯕꯨꯛ ꯐꯠꯈꯤꯗ꯭ꯔꯦ ꯁꯥꯃꯨꯅ ꯏꯃꯧꯁꯥ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯏꯒꯤ ꯅꯔꯜ ꯇꯣꯟꯕꯗꯧꯅ ꯊꯧꯔꯤꯕ ꯂꯟ ꯊꯨꯝꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯝꯗꯒꯤ ꯅꯃꯥ ꯅꯄꯥꯅ ꯎꯠꯂꯛꯄ ꯁꯅꯥ ꯂꯨꯄꯥꯒ ꯑꯩꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ꯭ꯔꯥꯅꯦ ꯁꯈꯦꯟꯕꯤꯅ ꯄꯥꯕꯒꯤ ꯋꯥꯇꯥꯁꯤꯗꯤ ꯍꯥꯏ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏꯒꯤ ꯅꯃꯥꯡꯃꯛꯇꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯤꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯉꯥꯡꯂ ꯐꯥꯎꯕꯗ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯕ ꯑꯆꯧꯕꯅ ꯄꯥꯕꯒꯤ ꯅꯑꯣꯡꯁꯤꯗ ꯅꯃꯧꯁꯤꯡꯁꯦ ꯁꯥꯎꯗꯨꯅ ꯇꯧꯔꯤꯕꯅꯤꯗ ꯄꯥꯕꯅ ꯅꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯔꯗꯕꯨ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯁꯨꯃꯥꯏꯅ ꯀꯩꯒꯤ ꯉꯥꯡꯗꯧꯔꯤꯒꯦ ꯑꯇꯣꯝꯕꯅ ꯑꯁꯦꯡꯕꯅꯦ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯣ ꯍꯥꯏꯕꯁꯤꯗ ꯄꯥꯕꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯄꯥꯕꯁꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯂꯧꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯈꯣꯏꯒꯤ ꯈꯟꯕꯗ ꯅꯣꯏꯕꯨ ꯅꯃꯥ ꯑꯇꯣꯝꯕꯤꯒꯤ ꯅꯥꯎꯌꯣꯛꯄ ꯃꯆꯥ ꯍꯥꯏꯕꯗꯣ ꯍꯥꯏꯈꯤꯅꯤ ꯈꯟꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ ꯑꯆꯧꯕꯅ ꯕꯥꯕꯥ ꯑꯩꯈꯣꯏ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ
ꯍꯞꯇꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯕꯅ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯁꯈꯦꯟꯕꯤꯒ ꯊꯕꯥꯒ ꯃꯥꯡꯒꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯈꯦꯟꯕꯤꯅ ꯏꯆꯦ ꯏꯇꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯄꯦꯟꯗꯤ ꯄꯦꯜꯂꯦꯍꯦ ꯑꯍꯣꯏꯕ ꯊꯕꯥꯅ ꯑꯩꯁꯨ ꯄꯦꯜꯂꯤꯕꯅꯤ ꯁꯤꯗꯒꯤꯗꯤ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯅꯤꯒꯦ ꯏꯆꯦ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯐꯖꯕ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯁꯤꯡꯖꯤꯟꯕ ꯍꯧꯔꯨꯔꯅꯤ ꯑꯩꯗꯤ ꯁꯅꯥꯒꯗꯤ ꯁꯥꯔꯔꯣꯏꯗ ꯄꯥꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯦꯟꯅꯗꯣꯏꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯩꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯦꯟꯗꯣꯏ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯏꯆꯦ ꯄꯥꯕ ꯑꯁꯤꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯂꯩꯅꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯍꯣꯡꯈ꯭ꯔꯅꯤ ꯃꯇꯣꯝꯇ ꯑꯗꯨꯝ ꯂꯩꯖꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯂꯩꯃꯤꯟꯅꯕꯒ ꯉꯝꯂꯣꯏ ꯑꯁꯨꯛ ꯐꯠꯇꯕ ꯍꯟꯅꯨꯕꯁꯤꯕꯨ ꯏꯆꯦ ꯑꯩꯗꯤ ꯍꯞꯇꯥ ꯑꯃꯁꯦ ꯉꯥꯏꯕꯗꯕꯨ ꯋꯥꯔꯦꯗ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯄꯥꯕ ꯁꯤꯈ꯭ꯔꯒ ꯄꯤꯒꯦ ꯍꯥꯏꯗꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯅꯤꯀꯣ ꯏꯆꯦꯗ ꯅꯠꯇꯦ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨꯅꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯤꯕꯁꯦ ꯊꯧꯕꯗꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯅꯀꯨꯕꯣꯛꯇꯣ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯏꯆꯦ ꯑꯩꯁꯨꯅꯦ ꯏꯪꯈꯣꯜꯗꯣ ꯃꯄꯨꯗꯨꯅ ꯃꯤꯉꯣꯟꯗ ꯌꯣꯜꯂꯒꯦꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯅ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯈꯣ ꯍꯥꯏꯗꯅ ꯉꯥꯏꯍꯜꯂꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯊꯥ ꯁꯥꯕ ꯑꯁꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯀꯣꯛꯂꯅꯤꯗꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯁꯥꯃꯨ ꯑꯗꯣ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥ ꯃꯃꯧ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯅꯔꯤ ꯁꯈꯦꯟꯕꯤꯅ ꯃꯈꯣꯏ ꯇꯥꯇꯣꯟ ꯍꯧꯖꯤꯛ ꯄꯥꯕ ꯊꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯥꯕꯗꯤ ꯂꯝꯕꯤ ꯃꯆꯤ ꯑꯃꯗ ꯁꯨꯖꯤꯟꯗꯨꯅ ꯁꯤꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯑꯣꯏꯅ ꯊꯤꯔꯁꯤ ꯊꯕꯥꯅ ꯑꯇꯣꯝꯕ ꯃꯈꯣꯏ ꯇꯥꯆꯧ ꯁꯈꯦꯟꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯣꯏꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯃꯄꯥꯒꯤ ꯀꯥ ꯑꯗꯨꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯑꯄꯤꯛꯄ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯂꯧ ꯑꯅꯤꯒꯤ ꯆꯦ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ ꯑꯃꯅ ꯑꯆꯧꯕꯒꯤ ꯃꯤꯡꯗ ꯑꯗꯨꯒ ꯑꯃꯅ ꯑꯇꯣꯝꯕꯒꯤ ꯃꯤꯡꯗ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯊꯕꯥꯅ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯑꯩꯗ ꯁꯤꯖꯟꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣ ꯄꯥꯕ ꯁꯃꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯑꯆꯧꯕꯅ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯀꯩꯒꯤ ꯁꯥꯎꯒꯠꯄꯅꯣ ꯅꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯈꯦꯟꯕꯤꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗꯣ ꯂꯩꯒꯦꯅ ꯉꯥꯡꯅꯔꯒ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯗꯣꯏꯅೋ ꯑꯃꯨꯛ ꯍꯣꯏ ꯏꯃꯥ ꯑꯩ ꯀꯃꯥꯏꯅ ꯃꯤꯉꯣꯟꯗꯨꯗ ꯑꯃꯨꯛ ꯂꯧꯔꯔꯣꯏ ꯍꯥꯏꯗꯣꯛꯀꯗꯣꯏꯅೋ ꯑꯇꯣꯝꯕꯅ ꯑꯁꯨꯛ ꯀꯣꯛ ꯁꯥꯍꯟꯕꯁꯤꯕꯨ ꯀꯩꯅꯣ ꯊꯕꯥꯅ ꯄꯥꯕ ꯁꯤꯔꯒ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯨꯕ ꯁꯦꯜꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯁꯤꯡꯗꯣꯏꯅꯣꯕ ꯅꯨꯄꯥ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯆꯧꯕꯅ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯁꯦ ꯍꯧꯒꯠꯂꯣ ꯑꯇꯣꯝꯕꯅ ꯅꯨꯄꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ ꯆꯠꯂꯨꯅꯦꯍꯦ ꯏꯇꯩꯃ ꯋꯥꯈꯜ ꯇꯥꯔꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯆꯧꯕꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕꯣ ꯅꯪꯕꯣ ꯁꯈꯦꯟꯕꯤꯅ ꯏꯇꯩ ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ ꯑꯆꯧꯕꯅ ꯅꯪꯅ ꯄꯥꯏꯔꯤꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣꯅꯦ ꯑꯇꯣꯝꯕꯗ ꯄꯤꯌꯨ ꯏꯍꯦ ꯀꯥꯎꯔꯨꯔꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯕꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ ꯁꯈꯦꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯊꯟꯇ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯈꯦꯟꯕꯤꯅ ꯅꯨꯄꯥ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯗꯤ ꯅꯍꯥꯟ ꯁꯤꯡꯗꯨꯅ ꯁꯥꯍꯜꯂꯝꯕ ꯁꯅꯥ ꯑꯗꯨꯁꯨ ꯂꯣꯏꯔꯦ ꯍꯥꯏꯔꯛꯂꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯇꯣꯝꯕꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯅ ꯉꯝꯅꯕ ꯈꯜꯂꯣ ꯑꯩꯁꯨ ꯀꯣꯛ ꯌꯥꯝ ꯁꯥꯔꯤꯕꯅꯤꯀꯣ ꯅꯪꯅ ꯁꯥꯔꯤꯗꯨꯅ ꯑꯩꯅ ꯁꯥꯔꯤꯁꯦ ꯑꯁꯤ ꯌꯧꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯍꯟꯅꯨꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯁꯤꯅꯕ ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨꯃ ꯑꯆꯧꯕꯅ ꯌꯥꯔꯦ ꯇꯣꯛꯅꯔꯣ
ꯂꯩꯀꯥꯏꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ꯫ ꯑꯇꯣꯝꯕꯅ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯃꯤꯅ ꯄꯥꯕ ꯍꯪꯂꯛꯂꯒꯅ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯁꯦ? ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯀꯔꯤꯝꯇꯁꯨ ꯌꯦꯡꯗꯦꯕ ꯄꯥꯕꯁꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯕꯒꯤ ꯋꯥꯈꯜꯕꯨ ꯈꯪꯍꯧꯗꯕꯅ ꯄꯥꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯊꯕꯥꯅ ꯑꯗꯨꯒꯤ ꯅꯠꯇꯦ, ꯌꯥꯝꯅ ꯐꯠꯇꯕ ꯍꯟꯅꯨꯕꯅꯤ꯫ ꯃꯔꯜ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯗ꯭ꯔꯗꯨꯅ ꯍꯨꯔꯥꯜꯂꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯣꯏꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯨꯕꯨ ꯀꯅꯥꯗꯕꯨ ꯄꯤꯗꯣꯏꯅꯣꯕ? ꯑꯁ ꯑꯩ ꯆꯥꯛꯏꯗ꯫ ꯁꯥꯃꯨꯅ ꯃꯥꯒꯤ ꯃꯔꯜ ꯄꯨꯝꯕ ꯄꯨꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯗ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗ꯭ꯔꯕ ꯃꯍꯥꯛꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯊꯤꯔꯕꯤꯁꯤꯡꯒꯤ ꯂꯩꯐꯝ ꯁꯪꯂꯦꯟ ꯑꯃ ꯁꯥꯗꯨꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯥꯒꯤ ꯃꯆꯥ ꯁꯨꯅꯤꯡꯗꯕ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯑꯅꯤꯗꯨꯗꯤ ꯃꯄꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕ ꯑꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯅ ꯂꯥꯜꯂꯨꯕꯁꯤꯡ ꯑꯗꯣ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯨꯗꯤ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯁꯦꯜꯁꯤꯡ ꯑꯗꯨꯗꯤ ꯁꯤꯡꯗꯕ ꯌꯥꯗꯕꯅꯤꯅ ꯋꯥꯅ ꯁꯨꯗꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯂꯟ ꯊꯨꯝꯇꯃꯛ ꯄꯥꯝꯕ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯗꯨꯃꯛ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫